ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ 이름동 이리박 쓰기 가신 거야 승부 퉁나 레이바 거기 룩 마얌 승기 루싱 프레일싱 ngasi기 yamna maru oiba yamna hak aba haiba tare Manipur Women's Federation gi ahanba saphongbagi kumon thormasida lapiba irepak niyam purmaku lepsari mapam sidagi thamoi sengna ikai khumnabdu utchabaga loinana pusil tingna khurumjari ani subada ngasi thormasigi dai delengsin biriba dignitary punnamak singsu ngakhrei tana ikai khumnabu utchai Indian Red Cross Society na ngasi simulaba yamna nungairaba Manipur Women's Federation gi ahanba kumon thor kumama phajalapagi aduba thorma sidaida saruk yaba phangjaba asibu nungaiba ani su leijadre aina mang thamjariba leipak miyam punnamak singasi isai ithodang punnamak singasi kanthokde hairga leipak na ihan hana miyam gidamak leipak gidamak koi kayo makhadi to hum thoi idna ina khal kanda thabak to biriba punnamak singasi madugimba federation oiba Manipur Women's Federation gi thongi punnamak singsu Red Cross ki maikedi ngamkhali tana saru yang biba sida thagachari aikoi sak kaunade sakti unaba aduga mai onjinaraga kaunaba khara kaunadaba khara thamodagi loina phawiramani Red Cross na ngasi mafam sida ngaksanga na ka khala kanda mayamda khut nondana ikai khumna utjaba sideida mayamna o makosi su mayamgi thabak tobada tattana uine haibasi pungda soidana phawiramani asum tobadana ngasi ima sing lapiba mayam sing ase lambida koina thengnazarpa aikoina sida ujaba matamda aikoina sakhanjaba yamna yawi leipaki lura ba chiraba tanthangda aikoisi toina thengnaba miyoi ngaktani adu Red Cross si aikoi yam awaba thengkhang kaya ga miyamgi mateng pangi hujil su post prakti aikoi medical camp pangthongna naba yam kan honajari ising isaw da mi kan naba honajaba ising manundagi mi puthokna naba honajaba aduga mayam ni thakna sana nabi ising pi naba honajaba relief camp da liba mayam sing si lepham sapanggi kudum satwa mayam sing putabak sing adu aikoi khardo or should minimize to nabi damanta kan honajaba da aikoi thauji yamna chinjana honajaba ni adumapu akuji khangbi ising hagan Red Cross na tawid thabak se mayam di loi ubiba aduga maduki acknowledge amadi ilei tabodona akoina full tawa sangrabali sam sinna langi kari wa boy to pokraga masi akoina leaders meet ina forma masili ima sang kara aina la kojabata la pibiya we koi sujata su len tabu bituda sujata ji la kidre adama ai on message tare ai madari kudu yam jagidre ai khangi situation no khangi akoi ozamani handling bi ai yam pung yam no siu phaw ai yam lai ima kaitel ima me mo ke hoi la pidna yam na lengbi no hona bi gi akoi thorum yausi ai koi na su akoi na tobjaba khara disseminate tobjana bi tan ja do lobjagi adanga si bi ithu thuna lewa niyam amangda Red Cross na tobjari bi thaba khara asi masi pungin thogor pi ba hai tare lamjen wan senba mi sinsina ek sor pi ka tana magi lamthung pham adu yongna ba wan sen khalpa matamda lamjen sen bi yengiba sorok mapan dali do mayam na kuwa khurupado madudai da lamjen sen ba nupa da phaw ma da nungai do ngasi Red Cross na ngasi thorom sidida sapsa phawje ai koi punna lebak ki thabak tongmina khini toksu tongminari aduna nasigi Manipur Women's Federation achobo thodang loduna lai lan marato hoye hobe sem gibani sem tabiya da sem ibani lei tabiya da lei ibani maramdi langi mayam ama khomi mayam ama adu mayam singdo madu lamjin ba machami federation machami aduna ni
ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯀꯥꯟꯗ ꯐꯣꯔꯁꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯂꯤꯡꯈꯠꯈꯤꯕ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯩꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯅꯧꯕ ꯑꯃ ꯊꯣꯛꯑꯦꯅ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯤꯡꯈꯠꯄꯗ ꯌꯥꯎꯍꯧꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯕꯦꯁꯇ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯁꯦ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯍꯣꯠꯅꯖꯈꯤꯒꯦ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯧꯗꯥꯡꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯈꯤꯒꯦ ꯃꯌꯥꯝꯅꯁꯨ ꯂꯝ ꯑꯔꯥꯞꯄꯗꯁꯨ ꯑꯅꯛꯄꯗꯁꯨ ꯂꯩꯕꯤꯕ ꯄꯨꯝꯅꯃꯛꯅ ꯔꯦꯗ ꯀ꯭ꯔꯣꯁꯄꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯖꯕꯅꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯄꯤꯖꯕꯅꯤ ꯑꯗꯨꯗꯩꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯐꯕ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯑꯅꯩꯕ ꯏꯁꯤꯡꯗꯒꯤ ꯑꯐꯕ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯈꯨꯗꯛꯇ ꯑꯣꯟꯊꯣꯛꯑꯒ ꯃꯤꯌꯥꯝꯗ ꯄꯤꯅꯅꯕꯒꯤ ꯊꯧꯔꯥꯡꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯆꯪꯁꯤꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯋꯤꯁ ꯑꯃꯇꯪ ꯄꯤꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯑꯃꯁꯨ ꯑꯣꯏꯖꯔꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕ ꯃꯇꯝꯗ ꯆꯣꯛꯊꯕꯤꯒꯅꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯈꯔ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯑꯄꯦꯟ ꯄꯦꯟꯗꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯑ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯡꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ